ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯄꯨꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯆꯥꯎ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯁꯥꯒꯩꯒꯤꯗꯃꯛ ꯃꯆꯥ ꯄꯤꯕ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯅ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯊꯣꯏꯕꯗꯨ ꯃꯔꯣꯟ ꯃꯔꯤ ꯈꯔ ꯊꯣꯛꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯕꯗꯨ ꯅꯨꯃꯤꯗꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ, ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯛꯍꯦꯟꯕꯤꯅ, "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯞꯄ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯇꯣꯛꯑꯁꯤ. ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯅꯤꯡꯂꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯇꯣꯛꯑꯣꯗ ꯅꯪꯕꯣ. ꯇꯣꯛꯑꯁꯤ." ꯃꯆꯥꯅꯨꯄꯥꯅ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯄꯗꯨꯗ ꯃꯍꯥꯛ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ "ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ. ꯇꯣꯛꯑꯁꯤ. ꯇꯣꯛꯑꯣꯕ. ꯏꯆꯥ ꯊꯣꯏꯊꯣꯏꯕꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯀꯞꯄꯤꯗꯦ. ꯏꯆꯥꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤ. ꯇꯣꯛꯊꯣꯛꯑꯁꯤ." "ꯇꯣꯛꯈ꯭ꯔꯅꯤ ꯌꯦꯡꯉꯣ ꯃꯥꯗꯤ." ꯑꯁꯨꯝꯅ ꯊꯦꯝꯂꯕꯁꯨ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯊꯣꯛꯆꯥꯎꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ, "ꯅꯪꯕꯨ ꯑꯉꯥꯡꯗꯣ ꯑꯃꯨꯛꯇ ꯐꯖꯅ ꯊꯦꯝꯃꯨ ꯀꯩꯗꯧꯒꯦ? ꯄꯥꯕꯨꯡꯈꯣꯏ ꯏꯃꯥꯈꯣꯏ ꯇꯨꯝꯃꯝꯗ ꯌꯥꯔꯝꯃꯔꯣꯏ." "ꯁꯤꯕꯨ ꯑꯩꯅ ꯀꯞꯍꯟꯒꯦꯅ ꯀꯞꯍꯜꯂꯤꯔꯕ? ꯑꯉꯥꯡꯁꯤꯗꯒ ꯑꯩꯅ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯀꯞꯍꯟꯕ ꯃꯥꯜꯂꯤꯔꯕ? ꯑꯩꯁꯨ ꯊꯦꯝꯂꯤꯗꯅ ꯉꯁꯥꯏꯗꯒꯤ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯋꯦ, ꯃꯔ ꯌꯥꯝ ꯀꯜꯂꯤ, ꯃꯄꯥ ꯂꯧꯋꯦ, ꯐꯔꯣꯏ." "ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ." "ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ? ꯏꯃꯥꯅꯁꯨ ꯅꯪꯁꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯤꯡꯉꯥꯏ ꯌꯥꯝ ꯐꯠꯇꯦꯅ ꯍꯥꯏꯔꯤꯕꯗꯨꯅꯤ." "ꯌꯥꯔꯦ ꯇꯣ ꯌꯥꯔꯦ. ꯀꯔꯝꯗꯤ ꯋꯥꯔꯤꯅꯣ? ꯑꯉꯥꯡꯗꯣ ꯊꯦꯝꯃꯨ ꯍꯥꯏꯕꯅꯤ." ꯁꯛꯍꯦꯟꯕꯤ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯅꯣꯟꯊꯩ꯫ ꯃꯐꯩ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯂꯦꯡꯗꯨꯅ, "ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ. ꯇꯣꯛꯊꯣꯛꯑꯁꯤ. ꯇꯨꯝꯃꯣꯕ. ꯃꯔꯝ ꯃꯣꯛꯄꯅꯤ. ꯏꯆꯥ ꯊꯣꯏꯊꯣꯏꯕꯗꯤ ꯀꯞꯄꯤꯗꯦꯀꯣ." "ꯊꯣꯛꯆꯥꯎꯅ ꯐꯖꯅ ꯊꯦꯝꯃꯨꯀꯣ. ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦꯕ. ꯇꯨꯝꯅꯕ ꯇꯧꯔꯒꯦ." ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ, "ꯅꯪꯁꯨ ꯃꯄꯥꯅꯤ. ꯑꯉꯥꯡꯁꯤꯅ ꯀꯞꯂꯦ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯦꯟꯗꯣꯛꯅ ꯊꯦꯝꯕ ꯌꯥꯏꯗꯅ. ꯑꯩꯇꯒꯤ ꯏꯆꯥꯗꯧꯅ ꯃꯁꯤꯕꯨ." ꯊꯣꯛꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯟꯅ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯗꯤ ꯀꯞꯄ ꯂꯦꯞꯇꯦ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯕꯨꯛꯅꯤꯡꯗꯨ ꯁꯥꯎꯅꯤꯡꯂꯛꯏ꯫ "ꯇꯨꯝꯅꯤꯡꯕꯅꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯞꯅꯤꯡꯕꯅꯦ. ꯉꯁꯤꯅꯦ ꯑꯩꯅ ꯍꯦꯛ ꯁꯥꯎꯔꯛꯇꯅ ꯌꯥꯝꯅ ꯀꯞꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯄꯥꯅ ꯄꯨꯊꯣꯛꯂꯒ ꯄꯦꯟꯅ ꯀꯞꯍꯟꯒꯅꯤꯀꯣ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯃꯨꯛꯇ ꯀꯞꯄ ꯇꯣꯛꯂꯣꯕ. ꯅꯪꯅ ꯅꯃꯥꯏꯕꯨ ꯋꯥꯍꯟꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯍꯜꯂꯤꯗꯀꯣ." ꯃꯐꯩ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯅꯤꯛꯇꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯆꯥꯅꯨꯄꯥꯅ ꯀꯞꯄ ꯇꯣꯛꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯍꯩꯃꯥ, ꯇꯞꯇꯥ ꯂꯥꯛꯏ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯇꯞꯇꯥ ꯂꯥꯛꯏ. ꯃꯄꯥꯟꯗ ꯇꯞꯇꯥ ꯂꯥꯛꯏꯅꯤ. ꯅꯪꯕꯨ ꯀꯤꯖꯗ꯭ꯔꯣ? ꯀꯞꯄ ꯇꯣꯛꯆꯧ. ꯇꯞꯇꯥ ꯂꯥꯛꯏꯀꯣ." "ꯑꯩꯒꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯀꯞꯇꯦꯀꯣ. ꯑꯩꯈꯣꯏ ꯑꯉꯥꯡ ꯀꯞꯇꯦ. ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯞꯇꯦ. ꯇꯞꯇꯥ, ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯑꯃꯨꯛꯇ ꯀꯞꯄ ꯇꯣꯛꯎꯗ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔ ꯐꯥꯎꯕ ꯊꯣꯏꯕꯗꯤ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯖꯩ, "ꯑꯁꯤꯒꯤ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ? ꯑꯁꯨꯛ ꯐꯖꯅ ꯊꯦꯝꯂꯕꯁꯤꯐꯥꯎ ꯌꯥꯗꯦꯕ. ꯑꯩꯅꯒ ꯇꯞꯇꯥ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯕꯨ ꯀꯩꯁꯨ ꯀꯤꯗꯕꯖꯥꯠꯂꯣ? ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯗꯦꯗꯀꯣ." ꯇꯨꯝꯅꯕ ꯍꯣꯠꯅꯔꯤꯕ ꯊꯣꯛꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗ ꯈꯪꯅꯣꯛ ꯅꯣꯛꯅꯤꯡꯂꯛꯂꯦ꯫ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯤ꯫ ꯃꯥꯅ ꯍꯦꯛ ꯅꯣꯛꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯁꯤꯜꯂꯤ꯫ "ꯏꯃꯥꯅꯦ, ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯀꯣ. ꯊꯥꯏꯅꯅꯦ, ꯅꯪꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ. ꯃꯁꯝꯒꯗꯣ ꯌꯥꯝꯅ ꯁꯥꯡꯉꯦ ꯍꯥꯏꯁꯤꯅꯤ. ꯃꯃꯤꯠꯀꯥꯏꯗꯣ ꯈꯨꯠꯂꯥꯎ ꯆꯥꯗꯦꯌꯦ. ꯃꯥꯅꯅꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯊꯣꯛꯇꯨꯅ ꯌꯨꯝꯁꯤꯒꯤ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅꯅꯦ, ꯌꯨꯝꯁꯤꯗ ꯑꯉꯥꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯅꯦ ꯀꯣꯏꯍꯥꯏ ꯍꯥꯏꯌꯦ. ꯀꯤꯖꯗ꯭ꯔꯥ ꯅꯪ? ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯕꯨꯠꯇꯣ ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯣꯛꯆꯔꯛꯁꯅꯤꯀꯣ. ꯌꯨꯝꯊꯛ ꯑꯁꯤꯗꯒ ꯕꯨꯠꯇꯣ ꯆꯠꯂꯦ ꯍꯥꯏꯀꯣ. ꯃꯈꯨꯠꯀꯗꯣ ꯌꯥꯝ ꯁꯥꯡꯉꯦꯌꯦ. ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯥꯡꯕꯗꯨꯅ ꯅꯪꯕꯨ ꯇꯥꯞ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯤꯖꯗ꯭ꯔꯥ?" "ꯕꯨꯠ, ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯞꯇꯦ. ꯆꯠꯂꯨ. ꯃꯈꯥ ꯊꯪꯕꯒꯤ ꯇꯣꯝꯄꯣꯛꯇꯣ ꯃꯥ ꯑꯣꯏꯅ ꯐꯥꯎ. ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏ."
ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯂꯝꯕ ꯊꯣꯏꯕꯗꯨ ꯀꯞꯄ ꯇꯣꯛꯇꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯖꯩ, ꯍꯧꯖꯤꯛꯇꯗ ꯐꯩꯅꯦ ꯃꯁꯦ, ꯃꯃꯥꯏꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕꯅꯦ ꯃꯁꯦ, ꯇꯨꯝꯃꯣ ꯇꯨꯝꯃꯣ꯫ ꯇꯨꯝꯂꯕ ꯃꯆꯥꯕꯨ ꯐꯃꯨꯡꯗꯨꯗ ꯐꯖꯅ ꯁꯨꯝꯕꯤꯔꯤ꯫ ꯃꯍꯥꯛ ꯑꯋꯥꯕ ꯃꯀꯣꯛꯂꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯆꯥꯎꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯁꯛꯍꯦꯟꯕꯤ ꯅꯪꯁꯤ ꯅꯆꯤꯟꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯕꯖꯥꯠꯅꯤꯀꯣ꯫ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯊꯣꯛꯇꯨꯅ, ꯀꯩꯅꯣ ꯅꯆꯤꯟꯗꯤ ꯐꯖꯅ ꯊꯤꯌꯦꯕ ꯅꯪꯁꯤ, ꯚꯨꯠ ꯀꯥꯏꯅ, ꯌꯨꯝꯐꯝꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯚꯨꯠꯅꯣ? ꯄꯣꯠ ꯊꯤꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯊꯤꯗꯕ ꯌꯥꯗꯗꯅꯕꯨ ꯊꯤꯔꯤꯅꯤ꯫ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯤꯟꯕꯗꯩ ꯅꯠꯇ꯭ꯔꯣ ꯅꯆꯥꯁꯤꯅꯤ ꯏꯪꯅ ꯇꯨꯝꯈ꯭ꯔꯤꯁꯦ? ꯌꯥꯏ ꯅꯆꯥ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯇꯨꯝꯃꯣ, ꯋꯥꯔꯝꯃꯅꯤ, ꯑꯩꯁꯨ ꯇꯨꯝꯃꯦꯀꯣ꯫ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ, ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ, ꯁꯛꯍꯦꯟꯕꯤꯁꯨ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯛꯍꯦꯟꯕꯤ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯑꯃꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯜꯗꯨ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯃꯃꯤꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯍꯟꯖꯤꯟꯅꯔꯛꯇꯦꯕ꯫ ꯑꯩꯒꯤ ꯇꯦꯡꯁꯤ ꯀꯤꯝꯇꯁꯨ ꯄꯥꯡꯕꯤꯕ ꯅꯠꯇꯕ, ꯍꯟꯖꯤꯜꯂꯛꯂꯒ ꯑꯃꯨꯟꯕ ꯆꯥꯔꯅꯤꯗꯣ ꯍꯥꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯦꯕ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯕ? ꯉꯁꯤꯗꯤ ꯈꯪꯒꯅꯤ, ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏꯕ, ꯑꯝꯇ ꯄꯤꯖꯔꯣꯏꯒꯦꯕ꯫ ꯍꯦ ꯑꯩ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯗꯧꯅ ꯌꯦꯡꯒꯦꯕ ꯉꯁꯤꯗꯤ꯫ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛ ꯗꯥꯔꯤꯗꯨꯗ ꯗꯛ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃ ꯂꯩꯕꯒ ꯂꯩꯃꯍꯜ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ, ꯏꯃꯧ ꯏꯕꯦꯝꯃ ꯅꯀꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕꯔꯣ? ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ, ꯍꯣ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯃꯤ ꯑꯃꯠꯇꯅꯦ ꯍꯟꯖꯤꯟꯅꯔꯛꯇ꯭ꯔꯤ꯫ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯅ ꯃꯀꯣꯟ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯇꯨꯅ, ꯃꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯊꯦꯡꯉꯤꯗ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯁꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯂꯩꯃꯍꯜ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯏꯁꯨꯗꯤ ꯇꯨꯝꯂꯤꯕ꯭ꯔꯥ? ꯑꯧ ꯇꯨꯝꯂꯤ꯫ ꯅꯪꯕꯨ ꯂꯥꯏꯗꯨꯛꯀ ꯊꯥꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯃꯝꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ, ꯀꯅꯥꯒꯤ ꯂꯥꯏꯗꯨꯛ ꯊꯥꯟꯕꯅꯣ? ꯑꯩꯅ ꯐꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅꯁꯨ ꯌꯨꯝꯁꯤꯗ ꯏꯃꯨꯡꯁꯤꯗ ꯑꯐꯕ ꯂꯥꯏ ꯑꯃꯇ ꯆꯪꯒꯗꯕ ꯅꯠꯇ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯋꯥꯉꯥꯡ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯍꯥꯏꯖꯩ, ꯏꯃꯧꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ? ꯁꯥꯎꯕꯁꯨ ꯃꯥꯜꯂꯤ꯫ ꯀꯅꯥꯅ ꯀꯩꯗꯧꯔꯒꯦ? ꯍꯣ ꯀꯅꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯦ ꯑꯣꯈꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯅꯤꯀꯣ꯫ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ? ꯐꯝꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯣꯏꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕ꯭ꯔꯣ? ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ, ꯍꯣꯏ ꯃꯥꯏꯀꯩꯁꯨ ꯍꯥꯏꯗꯅ ꯉꯝꯂꯤ ꯃꯈꯩꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯀꯅꯥꯅꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ? ꯁꯨꯝ ꯉꯁꯤꯗꯤꯅꯦ ꯁꯣꯏꯗꯅ ꯃꯤ ꯈꯠꯅꯔꯛꯀꯅꯤꯀꯣ ꯑꯩ꯫ ꯏꯃꯧ ꯏꯕꯦꯝꯃ ꯇꯞꯊꯈꯣ, ꯑꯗꯨꯝꯅ ꯁꯥꯎꯕ ꯍꯧꯅꯗꯦ, ꯇꯞꯊꯈꯣ꯫ ꯆꯥꯛꯂꯤꯕꯅꯤ ꯊꯃꯣꯏꯁꯦ ꯃꯩꯔꯤꯀꯣ, ꯌꯥꯝꯅ ꯍꯧꯔꯛꯀꯅꯨ꯫ ꯃꯤꯅꯥꯏ ꯑꯃꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯇꯥꯟꯖꯥꯁꯤꯗ ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯁꯛꯍꯦꯟꯕꯤꯒ ꯂꯩꯃꯍꯜꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯆꯥꯎꯔꯦꯜꯅ, ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯅꯔꯒꯦ? ꯌꯥꯆꯪꯂꯛꯄꯁꯤꯗ ꯃꯥꯡꯒꯣꯜ ꯑꯁꯤ ꯆꯞ ꯂꯣꯏꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯂꯩꯃꯍꯜꯅ, ꯀꯔꯤꯁꯨ ꯇꯧꯅꯗꯦꯗ, ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯟꯕꯤꯔꯛꯂꯦꯗꯅ꯫ ꯁꯛꯍꯦꯟꯕꯤꯅ ꯁꯠ ꯍꯥꯏ, ꯀꯅꯥꯒꯤ ꯀꯔꯤꯁꯨ ꯇꯧꯗꯕꯅꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯃꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯂꯩꯃꯍꯜꯅ, ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯗꯨ ꯌꯥꯔꯦ, ꯇꯣꯛꯂꯣ, ꯃꯈꯥ ꯇꯥꯔꯒꯅꯨ꯫ ꯏꯃꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯕ? ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯗꯨ ꯂꯥꯛꯇꯅ ꯆꯥꯏꯅꯅꯤꯀꯣ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯂꯩꯃꯍꯜꯅ ꯃꯈꯣꯜꯗꯨ ꯈꯔ ꯀꯟꯈꯠꯇꯨꯅ, ꯍꯩ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ꯭ꯔꯅ? ꯁꯛꯍꯦꯟꯕꯤꯁꯨ ꯍꯦꯟꯅ ꯁꯥꯎꯖꯤꯟꯗꯨꯅ ꯈꯨꯝꯃꯤ, ꯏꯁ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯗꯧꯔꯤꯒꯦ? ꯁꯤꯁꯦ ꯃꯤꯔꯦꯝ ꯑꯣꯏꯅ ꯎꯏꯌꯦ, ꯃꯤꯔꯦꯝ ꯑꯣꯏꯅ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯅꯤꯅꯦ꯫ ꯉꯝꯃꯤꯗꯀꯣ ꯏꯅꯦꯝ ꯍꯤꯡꯆꯥꯕꯤ꯫ ꯍꯩ ꯅꯪ ꯅꯆꯤꯟꯗ ꯊꯨꯒꯥꯏꯌꯣ ꯍꯥꯏꯕ꯭ꯔꯥ? ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯕꯣ? ꯑꯁꯨꯛ ꯅꯆꯤꯟ ꯀꯟꯕ ꯇꯥꯕꯅꯤ, ꯃꯁꯥꯅ ꯀꯟꯐꯝ ꯊꯣꯛꯄꯅꯦ꯫ ꯑꯩꯁꯦ ꯏꯄꯥꯝꯗꯒꯤ ꯃꯐꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦꯌꯦ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯤꯅꯥꯏꯅ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯤꯕ? ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯃꯥ ꯌꯥꯔꯦ ꯇꯣ, ꯂꯦꯞꯄꯣ, ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒꯅꯨ, ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯁꯦ ꯐꯖꯅ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ, ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥꯒꯤꯁꯦ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ? ꯐꯨꯔꯣꯅꯦ ꯁꯦ, ꯐꯨꯔꯣꯁꯦ꯫ ꯏꯁ ꯑꯩ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒ ꯁꯥꯗꯅ꯫ ꯁꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯕꯦꯝꯃ ꯑꯩꯁꯦ ꯐꯔꯤꯈꯩꯗꯤ ꯌꯥꯝ ꯐꯕꯅꯤ,
ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯀꯩ ꯑꯃꯣꯝꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ ꯈꯪꯖꯧ ꯊꯣꯛꯆꯥꯎꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯪꯒꯣꯜꯗ ꯑꯣꯏꯅꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯅꯔꯒꯦ ꯏꯃꯥ ꯁꯛꯍꯦꯟꯕꯤ ꯀꯩꯗꯧꯅꯔꯦ ꯆꯥꯎꯔꯦꯅ ꯏꯄꯥꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯛꯆꯥꯎꯅ ꯃꯪꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯁꯛꯍꯦꯟꯕꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯕꯅꯤꯀꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯀꯅꯥꯒꯤ ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯗꯧꯔꯤꯕ ꯆꯥꯛꯇꯤ ꯅꯪꯅꯅꯤ ꯀꯩꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯗꯅ ꯀꯅꯥꯅ ꯊꯣꯡꯗꯧꯔꯤꯒꯦ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯃꯤꯠꯇ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯒꯦ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕ ꯃꯤꯅꯥꯏ ꯑꯣꯏꯅꯒ ꯎꯕꯤꯔꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤꯔꯦꯝ ꯃꯌꯥꯝ ꯄꯤꯖꯅꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯗꯕ ꯅꯠꯇꯦ ꯁꯨꯛꯊꯣꯡ ꯊꯣꯡꯂꯣꯏ ꯑꯩꯅ ꯊꯣꯡꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯁꯛꯍꯦꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯈꯣꯏ ꯄꯨꯝꯕꯅꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯃꯗꯧꯅ ꯈꯟꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯁꯤꯕꯨ ꯉꯥꯏꯍꯥꯛꯇ ꯁꯦꯒꯥꯗꯒꯤ ꯂꯧꯊꯣꯛꯄꯤꯅꯕ ꯌꯨꯝꯁꯤꯗ ꯃꯤ ꯀꯅꯥ ꯂꯩꯔꯒꯦꯕ ꯍꯥ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯍꯣ ꯃꯊꯧ ꯆꯤꯟꯕꯤ ꯉꯥꯛꯇꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯇꯅ ꯃꯤꯔꯦꯝꯅꯦ ꯑꯩꯇꯅ ꯃꯤꯔꯦꯝ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯉꯝꯃꯛꯇ꯭ꯔꯦꯕ ꯍꯤꯔꯥ ꯃꯗꯨꯒꯤꯗꯃꯛ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯌꯥꯔꯤꯁꯤꯗꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯗꯤꯌꯦ ꯑꯩꯅ ꯋꯥ ꯈꯖꯤꯛ ꯉꯥꯡꯂꯨꯔꯒꯅ ꯆꯤꯟꯒꯟꯕꯤ ꯇꯥꯗꯣꯏꯕ ꯑꯩꯁꯦ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯃꯥ ꯃꯄꯥꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯃꯍꯜꯅ ꯍꯩ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏ ꯇꯥꯕꯅꯦ ꯃꯁꯤꯗꯤ ꯃꯁꯥꯅ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦ ꯊꯣꯛꯆꯥꯎꯅ ꯃꯃꯥꯗ ꯏꯃꯥ ꯍꯣꯏꯁꯨ ꯅꯁꯨꯁꯦ ꯈꯔꯗꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯤꯕꯗꯤ ꯌꯥꯕꯅꯤ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯃꯧ ꯅꯨꯄꯤꯅ ꯂꯣꯏ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯑꯋꯥꯕꯁꯨ ꯏꯃꯥ ꯈꯣꯏꯅ ꯈꯔ ꯈꯪꯕꯤꯕꯗꯤ ꯐꯕꯅꯤ ꯂꯩꯃꯍꯜ ꯋꯥ ꯃꯈꯥ ꯁꯝꯊꯕ ꯇꯜꯂꯗꯨꯅ ꯍꯣ ꯏꯃꯥ ꯂꯥꯜꯂꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯜꯂꯦ ꯃꯈꯥ ꯇꯥꯔꯅꯨꯀꯣ ꯌꯥꯔꯦ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯊꯣꯛꯆꯥꯎꯅ ꯁꯛꯍꯦꯟꯕꯤꯗ ꯁꯛꯍꯦꯟꯕꯤ ꯌꯥꯔꯦ ꯅꯪꯁꯨ ꯂꯦꯞꯄꯣ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯑꯩ ꯌꯨꯝꯁꯤꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯕꯖꯥꯠ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯍꯛꯆꯥꯡꯁꯦ ꯋꯥꯅꯒ ꯋꯥꯕꯅꯦ ꯇꯥꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯒꯤ ꯊꯣꯏꯕ ꯀꯞꯂꯛꯏ ꯊꯣꯛꯆꯥꯎꯅ ꯑꯉꯥꯡ ꯍꯧꯔ ꯃꯥꯜꯂꯦ ꯃꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯞꯅꯤꯡꯕꯅꯦ ꯑꯩꯗꯤꯀꯣ ꯄꯦꯜꯂꯕꯅꯦ ꯍꯥꯏꯁꯤꯅꯤ ꯄꯦꯟꯖꯔꯕꯅꯦ ꯑꯩ ꯄꯦꯜꯂꯕꯅꯦ ꯑꯩꯁꯦ ꯁꯧ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯛꯆꯥꯎ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯅꯤ ꯁꯛꯍꯦꯟꯕꯤ ꯅꯥꯎꯍꯣꯡ ꯑꯃ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯪꯒꯅ ꯄꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯈꯣꯡ ꯊꯥꯡꯉꯤ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯊꯣꯛꯆꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯉꯟꯇꯥꯟ ꯅꯪꯕꯨ ꯀꯥꯏꯗꯅꯣ ꯑꯉꯥꯡꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯣ ꯀꯣꯏꯔꯨꯒꯦ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯀꯩꯅꯣ ꯍꯦꯃꯨꯁꯦ ꯀꯔꯤꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕꯅꯣ ꯃꯈꯣꯏꯇꯅ ꯄꯪꯆꯠ ꯄꯪꯀꯣꯏ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯨꯝꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯉꯝꯄꯣꯟꯇꯦ ꯈꯔꯁꯨ ꯈꯪꯁꯅꯨ ꯀꯩꯅꯣ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗ ꯏꯪꯈꯣꯜꯗꯒꯤ ꯆꯠꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪꯁꯦ ꯑꯍꯜꯒ ꯆꯥꯕꯦꯛ ꯃꯥꯟꯅꯩꯗꯀꯣ ꯏꯁ ꯑꯩꯁꯤꯕꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤꯔꯣ ꯏꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯍꯥꯏꯅ ꯍꯨꯝꯅ ꯑꯩ ꯂꯩꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨꯕ ꯃꯈꯣꯏꯗꯤ ꯑꯍꯜꯅꯤ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯕ ꯍꯧꯅꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯃꯥꯁꯤꯅꯗꯤ ꯑꯩꯕꯨ ꯅꯃꯧꯅꯦ ꯈꯟꯗꯦꯅꯦ ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯤꯌꯦ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯏꯆꯥ ꯑꯄꯤꯛꯄꯁꯦ ꯁꯦꯒꯥꯗ ꯌꯦꯞꯇꯨꯅ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯐꯧꯁꯨ ꯅꯨꯡꯁꯨ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯦꯡꯁꯤꯒꯤ ꯄꯥꯡꯕꯤꯗꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯂꯩꯕ ꯑꯩꯁꯦ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅꯗꯤ ꯅꯪꯒꯤ ꯑꯁꯨꯛ ꯃꯇꯦꯡ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯅ ꯁꯤꯃ ꯄꯥꯝꯃꯤ ꯁꯤꯃ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯕꯗ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯕ ꯃꯅꯦꯝ ꯃꯀꯨ ꯐꯠꯇꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦꯛ ꯈꯪꯂꯝꯒꯗꯕꯅꯤꯀோ ꯌꯥꯔꯦꯁꯤ ꯏꯃꯨꯡꯗ ꯆꯪꯉꯨ ꯍꯧꯅꯗꯦ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤ ꯍꯧꯅꯗꯕꯅꯣ ꯑꯩꯗꯤ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅ ꯈꯣꯡꯁꯦ ꯊꯥꯡꯗꯣꯔꯛꯂꯕꯅꯤ ꯆꯠꯂꯅꯤ ꯑꯩꯗꯤ ꯁꯛꯍꯦꯟꯕꯤ ꯅꯪꯁꯦ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯍꯣ ꯉꯥꯡꯅꯕꯤꯔꯅꯨ ꯉꯥꯡꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯆꯠꯆꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯛꯂꯀꯥꯟꯗ ꯑꯣꯏꯅꯅꯦ ꯏꯪꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤ ꯊꯣꯛꯆꯥꯎꯅ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯁꯛꯍꯦꯟꯕꯤꯗꯤ ꯆꯠꯈ꯭ꯔꯦ ꯊꯣꯛꯆꯥꯎ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯑꯁ ꯀꯩꯅꯣꯅꯦ ꯇꯧꯗꯣꯏꯁꯤꯅ ꯂꯩꯃꯍꯜꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯧꯅ ꯑꯉꯥꯡꯁꯤꯒ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯣꯏ ꯃꯥ ꯂꯩꯀꯥꯏ ꯀꯣꯏꯕꯅꯦꯌꯦ ꯃꯥꯁꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯀꯩꯅꯣꯅꯦꯍꯦ ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯅꯪꯕꯨ ꯈꯥꯝꯃꯨ ꯌꯥꯗ꯭ꯔꯣ ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯤ ꯈꯥꯝꯕꯅꯦ ꯑꯩꯗꯤ ꯌꯥꯗꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯧꯅꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ
ꯃꯤꯅ ꯈꯔ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯈꯟꯅꯈꯤꯗꯣꯏꯁꯦ ꯍꯦꯔꯩꯃ ꯑꯩꯁꯨ ꯌꯦꯡꯕꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯍꯦꯟꯕꯅꯤ ꯁꯛꯍꯦꯟꯕꯤꯁꯨ ꯃꯈꯣꯏ ꯌꯥꯗꯗꯤ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯏꯃꯥꯈꯣꯏꯅ ꯃꯥꯕꯨ ꯎꯀꯥꯏ ꯇꯛꯄꯗꯧꯅ ꯍꯦꯛꯇ ꯇꯥꯛꯄꯤꯔꯦ ꯃꯥꯁꯨ ꯀꯨꯏꯕꯁꯦ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯄꯨꯝꯅꯃꯛ ꯏꯟꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯏꯗꯅ 이마코이는 시대시다 타복 만남때 여보는데 마수미니 마수 사오바 해리버니 톡사우나 마기 누비기 미상나 왕앙리 레이마hal나 헤이 낭수 어둠나니 하이 나마 아이부 마몽 누시다비 마몽 옷비 다한간 고 아이니 юм시기 타복 마땡 암따 떡신바 야우다바동나 이붕아 낭기 누비나 감 와다다 빵타다 타자바도 마두 각다우가누고 이마나 마기 마땡 빵미라가부 마나 숨나 사우리바세 사롱가드네 아이 사현비기 북설 짭짤하게 kayadano yengune nangna hariba sinadi nangbo hek thabum tara sopna nakuduna poksariba ha namaigi buksildi khangde natro sidi imagi matawduna haibani sagenbise masa pikpa masu silibani haibani da hoi bungo nangi na sasia aikoi su lawine thabak hek kombaga lawribani maside sida mana sung lawe lak thokpi da badongna wa ngangliba ibungo nangi na pigi misang yam sangana sangbagi wana teniba ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯇꯧꯏ ꯍꯥꯏꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯃꯁꯤꯡ ꯊꯤꯔꯒ ꯅꯪꯅ ꯁꯨꯝ ꯊꯥꯖꯔꯤꯅꯦꯕ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯆꯤꯟꯊꯤꯕꯤꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯆꯤꯟꯊꯤꯕꯤ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯔ ꯊꯥꯖꯧ ꯈꯪꯗ꯭ꯔꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯣꯠꯇꯨꯅ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ngarangi nga kha mani hekta maning tawba yabra hekoi bahal oirena mana pangangang sakpa yabra tawge dai mani isanapa da insin badongna aina su isanapa da ngamli makai insin kanana ngamgi yengna seba hausi leimahal su mi mong amani mangon di hensin ba hekta yade tawge haina ning shrabadi hekta tawi mahak imung da sangki somdana sakhen bidu leikai gi nupi mase thokpa magi mayum da satlami arubi da yengdu na hai hoi chia ai lai ngakta phamgi haima sakhenbi onthokna ngana nangdi nachaduga kadai chaluribano hoi che yumdagi thoklaknibani ai mora ma pisili sese sida pham sakhenbi mora du da pham thai arubina mu makha tai yumdagi thoklai haibabu ibungo thokjauga khana jainarakpro khana baina te dei che sakta yam nusidaba aduda yumna leiroi haiduna thoinai gi se thoklaini nangi wasi boibu wakhala mai ta ta bangam jene ho adu buroi che leiribe ma se yamna phatte masa ma waibu nuksi bangam di aina di makhoi se kanana te khanduna aina he yumsi laki bunumit adudagi ngasi phawba hoi mai kari swaisada imungi thabak pomna ma hotnari bani makhoi khwai gi hotnagadra piklibe isa si gi hotnagadra iche isa sinaga ningai naga khara phatre as aya warba zani da 이네나가 나사세 아무다 락톡tabra 하리시보 그다이다기 ලවබꯤරබනු 이지야 මꯈොයිනබු 이사시 락톡비රබ디 ngasi니 이sau 랑리बसे ꯑꯁꯤꯒꯨꯝꯅ ꯈꯛ ꯂꯥꯡꯂꯝꯣꯏ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯃꯈꯣꯏ ꯑꯩꯕꯨ ꯑꯣꯠꯀꯦ ꯈꯟꯅ ꯑꯣꯠꯄꯝ ꯌꯥꯎꯔꯤ ꯇꯧꯒꯦꯟ ꯇꯧ ꯃꯥꯜꯂꯦꯕ ꯑꯩꯁꯨ ꯃꯤꯅꯤ ꯑꯋꯥꯕꯁꯨ ꯈꯪꯉꯤ 이사세 ꯁꯦꯒꯥꯗ ꯑꯃꯨꯛ ꯌꯦꯞ ꯅꯝꯗ ꯑꯃꯨꯛ ꯄꯣꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯎꯗꯦ ꯃꯤꯊꯥꯅꯗꯦ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯆꯠꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯄꯪꯂꯩ ꯂꯩ ꯑꯩ ꯇꯅ ꯋꯥꯖꯩ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯉꯝꯂꯤ ꯃꯈꯩꯗꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯕꯤꯔꯝꯂꯗꯅ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯇꯧꯒꯦꯕ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯣ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯑꯩꯁꯨ ꯂꯩꯀꯥꯏ ꯀꯣꯏꯒꯅꯤ ꯃꯥꯇꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ ꯍꯣꯏꯅꯦ ꯏꯅꯦ ꯂꯩꯃꯍꯜꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯦ ꯁꯛꯍꯦꯟꯕꯤ ꯑꯩꯅ ꯇꯥꯕ ꯄꯥꯎ ꯑꯃꯁꯨ ꯂꯩ ꯏꯅꯦ ꯂꯩꯃꯍꯜꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯄꯥꯎ ꯖꯥꯖꯥꯠ ꯌꯥꯝ ꯁꯟꯗꯣꯛꯑꯦꯅ ꯇꯥꯏ ꯏꯅꯥꯁꯤꯅ ꯇꯥꯔꯕꯅꯤꯀꯣ ꯑꯩ ꯍꯥ ꯏꯆꯦ ꯑꯁꯦꯡꯕꯔꯅꯦ ꯃꯗꯨꯕꯣ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯇꯝꯂꯤꯕꯅꯤꯀꯣ ꯃꯥꯅ ꯑꯣ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯃꯥꯕꯨ ꯄꯤꯖꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯃꯔꯝꯗ ꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯄꯥꯎ ꯇꯝꯅꯕ ꯑꯣꯏꯔꯦ ꯀꯌꯥꯅ ꯐꯠꯇ꯭ꯔꯤꯕ ꯍꯅꯨꯕꯤꯅ ꯌꯦꯡꯉꯨꯅꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ 이제 ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯁꯛꯍꯦꯟꯕꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯪꯁꯨ ꯈꯔ ꯀꯔꯤꯅꯣ ꯇꯧ ꯅꯪꯅ ꯑꯗꯨꯝ ꯄꯪꯁꯤꯟꯅꯗ ꯂꯩꯔꯕꯗꯤ ꯅꯅꯦꯝ ꯁꯛꯇꯥꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯆꯥꯎꯅ ꯑꯗꯨꯝ ꯂꯧꯕ ꯅꯍꯟꯈꯤꯕ ꯇꯥꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯅꯦꯝꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ
ꯆꯨꯝꯂꯤꯗꯅ ꯑꯩꯅ ꯈꯜꯂꯝꯕꯗꯣ ꯏꯆꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯏꯆꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯔꯨꯕꯤꯁꯨ ꯍꯦꯛꯇ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯍꯣ ꯈꯔ ꯈꯪꯍꯜꯂꯣ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯍꯦꯛꯇ ꯅꯪꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥꯗꯣ ꯁꯛꯍꯦꯟꯕꯤ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯃꯁꯝꯗꯣ ꯍꯦꯛꯇ ꯐꯣꯏꯌꯨ ꯉꯝꯊꯣꯛꯅꯧ ꯍꯣꯏ ꯏꯆꯦ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯃꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯦꯛꯇ ꯍꯥꯏꯒꯦ ꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯅ ꯑꯗꯨꯅꯤ ꯐꯔꯦꯁꯦ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯑꯩꯁꯨ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯆꯦ ꯐꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯆꯪꯉꯁꯤ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ ꯂꯩꯃꯍꯜꯅ ꯁꯣꯝꯗ ꯍꯥꯏꯖꯩ ꯃꯁꯤ ꯍꯜꯂꯛꯇꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ ꯏꯁ ꯑꯩꯒꯤ ꯃꯇꯧ ꯇꯝꯂꯗꯅ ꯃꯥꯅ ꯂꯩꯀꯥꯏꯒ ꯀꯣꯏꯔꯤꯕ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯏꯪꯉꯤ ꯌꯥꯝ ꯇꯞꯄꯤ ꯂꯤꯔꯩ ꯈꯣꯏꯔꯤꯕꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯆꯥꯎꯔꯦꯟꯅ ꯍꯥꯏ ꯆꯥꯛ ꯏꯁꯤꯡꯒꯤ ꯐꯤꯕꯝꯅ ꯀꯝꯗꯧꯔꯕ ꯏꯃꯥ ꯍꯣ ꯊꯣꯡꯗꯦ ꯀꯔꯤꯅꯣ ꯊꯣꯡꯗꯦꯕꯣ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯄꯨꯡꯕꯨ ꯀꯩꯅꯣ ꯇꯥꯅꯤꯡꯕ ꯃꯈꯩ ꯇꯥꯁꯅꯨ ꯍꯩ ꯋꯥꯁꯣꯏ ꯉꯥꯡꯗꯅꯨ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯆꯠꯂꯣ ꯊꯣꯡꯁꯨ ꯆꯠꯂꯣ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯂꯕꯅꯤ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕ ꯅꯃꯧ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯦ ꯅꯟꯅꯤ ꯅꯃꯧ ꯂꯩꯀꯥꯏ ꯀꯣꯏꯕ ꯇꯥꯅꯧꯀꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯅꯔꯝꯂꯗꯧꯅꯤ ꯅꯣꯏꯗꯤ ꯍꯣ ꯑꯩꯈꯣꯏꯗꯤ ꯑꯍꯜꯅꯦ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛ ꯀꯩꯒ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯔꯨꯕ ꯌꯥꯒꯗꯒꯦ ꯍꯧꯖꯤꯛꯄꯣ ꯈꯪꯗ꯭ꯔꯦ ꯃꯗꯨ ꯅꯈꯣꯏꯒꯤ ꯋꯥꯅꯤ ꯑꯩꯒꯤꯗꯤ ꯆꯥꯛ ꯊꯣꯡꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯁꯨ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯈꯤ ꯁꯛꯍꯦꯟꯕꯤꯗꯤ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯑꯔꯨꯕꯤꯒ ꯂꯩꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯁꯨ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯇꯨꯝꯍꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯨ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ ꯑꯔꯨꯕꯤꯅ ꯁꯛꯍꯦꯟꯕꯤꯗ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯏꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯦ ꯋꯥ ꯂꯥꯡ ꯑꯃꯇ ꯉꯥꯡꯗꯦ ꯂꯩꯔꯤꯕ ꯃꯅꯦꯝ ꯑꯗꯨꯗꯁꯨ ꯍꯟꯅ ꯑꯃꯠꯇ ꯌꯦꯡꯗ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯉꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯊꯥꯏ ꯃꯆꯥꯅꯨꯄꯥꯕꯨ ꯇꯨꯝꯍꯜꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯟꯗꯨꯅ ꯃꯕꯨꯛꯇꯨ ꯄꯦꯟꯅ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯛꯆꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯐꯤ ꯍꯣꯡꯅꯕ ꯍꯣꯠꯅꯩ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯤꯞꯄꯤꯗꯨꯅ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯁꯛꯍꯦꯟꯕꯤꯗꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯊꯣꯛꯆꯥꯎꯅ ꯑꯃꯨꯛꯀ ꯍꯪꯖꯤꯜꯂꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯔꯥ ꯍꯦꯜꯂꯒ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯦ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯑꯗꯨꯒꯤ ꯍꯤꯞꯂꯤꯕꯅꯤ ꯅꯪꯕꯨ ꯅꯥꯔꯕ꯭ꯔꯅꯦ ꯅꯥꯔꯦ ꯍꯥꯏꯁꯤ ꯇꯥꯕꯤꯗ꯭ꯔꯕꯣ ꯆꯥꯛ ꯊꯣꯡꯕꯒ ꯑꯩ ꯉꯝꯂꯣꯏ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯗꯥꯏꯅꯦ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯆꯤꯟ ꯌꯥꯝꯅ ꯊꯤꯕ ꯃꯤ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯌꯥꯝ ꯊꯨꯅ ꯆꯥ ꯉꯝꯂꯝꯗꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ ꯂꯩꯃꯍꯜꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯦ ꯅꯥꯗꯅ ꯅꯥꯁꯤꯟꯅꯕ ꯁꯥꯔꯕꯗꯤ ꯇꯁꯦꯡꯅ ꯅꯥꯕ ꯑꯣꯏꯔꯁꯅꯨ ꯊꯑꯣꯏꯃꯛꯀꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯅꯦꯝꯒꯤ ꯋꯥꯐꯝꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯀꯩ ꯋꯥꯅꯣ ꯃꯗꯨꯕꯨ ꯏꯃꯥ ꯑꯩꯒꯤꯁꯤꯕꯨ ꯇꯧꯁꯟꯅꯔꯤꯕ꯭ꯔꯣ ꯍꯣ ꯈꯪꯖꯩꯌꯦ ꯑꯩ ꯏꯃꯤꯠ ꯇꯥꯡꯗꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝ ꯍꯧꯕꯤꯔꯅꯨ ꯍꯣ ꯍꯧꯖꯗꯦ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕ ꯊꯣꯛꯆꯥꯎꯅ ꯃꯃꯥꯗ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯏꯃꯥꯅ ꯈꯔ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯣ ꯑꯩꯗꯤ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯕꯅꯤ ꯃꯥꯅ ꯊꯣꯡꯒꯗꯕꯅꯤ ꯃꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯗꯤ ꯏꯃꯥ ꯅꯪꯁꯨ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯗꯤ ꯌꯥꯏꯗꯅ ꯏꯕꯨꯡꯉꯣ ꯅꯃꯥ ꯑꯩꯕꯨ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯟꯕꯤꯗꯤ ꯈꯛ ꯇꯥꯍꯟꯒꯅꯨ ꯅꯪꯁꯦ ꯆꯥꯎꯅꯕ ꯅꯃꯥ ꯑꯩꯅ ꯌꯣꯛꯂꯛꯂꯤꯕꯅꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯊꯣꯡꯕꯗ ꯑꯗꯨꯛ ꯍꯥꯛꯅ ꯂꯧꯇꯥꯅꯒꯗꯕꯁꯨ ꯅꯠꯇꯦ ꯀꯣ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯍꯣꯏ ꯌꯥꯔꯦ ꯃꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯏꯃꯥꯅ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯉꯨ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯃꯁꯤꯡ ꯊꯤꯔꯒ ꯅꯪꯅ ꯊꯥꯖꯔꯤꯕꯅꯤꯅꯦ ꯃꯁꯤꯡ ꯊꯤꯕ ꯅꯠꯇꯦꯅꯤ ꯃꯃꯥꯒꯤꯁꯦ ꯀꯣ ꯊꯤꯔꯤꯕ ꯃꯥꯒꯤ ꯃꯒꯨꯟ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯁꯛꯍꯦꯟꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯦꯝꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯏꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯌꯦꯡꯁꯤꯟꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯨꯅꯅꯦ ꯀꯔꯤꯁꯨ ꯅꯥꯗꯕ ꯅꯪꯅ ꯅꯥꯁꯤꯟꯅꯕ ꯁꯥꯔꯤꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯩ ꯇꯁꯦꯡꯅ ꯅꯥꯔꯦ ꯍꯥꯏꯁꯤ ꯐꯥꯒꯤꯔꯣ ꯑꯩꯒꯤꯁꯦ ꯇꯁꯦꯡꯅ ꯅꯥꯔꯤꯕ ꯈꯪꯉꯤ ꯏꯕꯦꯝꯃ ꯈꯪꯉꯤ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯑꯩꯅꯅꯦ ꯅꯈꯣꯏꯗꯒꯤ ꯌꯥꯝꯅ ꯍꯥꯜꯂꯤꯕꯅꯤ ꯉꯁꯥꯏ ꯅꯪꯅ ꯅꯆꯦ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ
ꯂꯣꯟꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏ ꯇꯥꯕꯅꯤꯅꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯣ ꯂꯩꯃꯥꯜꯅ ꯋꯥꯔꯤ ꯂꯤꯊꯣꯛꯏ ꯉꯁꯥꯏ ꯑꯔꯨꯕꯤꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯇꯣꯟꯗꯣꯟꯕꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗ ꯇꯣꯟꯗꯣꯟꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯃꯧꯗꯨꯗ ꯅꯪꯒꯤ ꯅꯃꯧꯗꯨꯒꯅꯦ ꯆꯞ ꯃꯥꯟꯅꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯧꯗꯨꯒ ꯅꯪꯒꯤ ꯅꯃꯧꯗꯨꯒ ꯆꯥꯛꯈꯨꯝꯗ ꯀꯔꯤꯅꯣ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯍꯧꯋꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯀꯔꯤꯅꯣꯃꯅꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦꯕ ꯄꯨꯛꯆꯦꯜ ngасai ayuktagi thokkhrini yumda hanjilakti haidi madi nakhoi da lariba wa oire lehowe chaka su sahawi aduga wari su phajana sanahawi makhoi na sanabada aina taragli bisia asini sakhenbi na arubi da hai chakse kharya musa singkhre horeni midang zadana ba chaka thomle horendi yum hek yobaga ising khuzai ma thaksilaga phamungda sumjing adum sangkhradawni aduga naba sagi numi kharanidi naba sasinarage makhoi bu laknage makhoi naibu minai dona khanbek yabra ai tawgeba arubi na suhai tawgadabani migi magul haibse kharsu khangangadabani makhoi ni hekta laksaba yabro aduga ni iche aina mu khalise makhoi da sawu aina phajana sumlaba tongana sabai wa hongdokpa aikhoi ni dane tongana saba aduga hanuba hanubi makhoi ni inthokpa makhoi ni thokpa lehankhiba asumna tawrabadi aina ningjari base het thungani makhoi ga mari samnadrabadi aisu ining tamledana mayamna sanade madugi hanubido aibu minaigumna mana khali chagadabani kaino tongan haiside aisu hosik tongan chanabi mungsida lan kana tawribani sawibi masaw natik naguldo putho hoiji ngasidagi hekta imungi lansi haurage ko wafam asibu taruraga leimahalna makhutuna madhabakta yeizaduna hari kaya da ngamli mawri yemune asuk ngamba is angang mana ngarangi nga khamana nangsu na mawnu pi waro lamhelan gan aisu imo bu warake angang makhoi ni hek tai khogi thakaba ya ponte ai khoi se makhoi gi mamani maniemni sinthibi asina horen mapurep ta seran tora loina mu masin thirga tamsilura dawni leimal na lithorakliba wari asibu tarubada sakhenbi mamai ngangsang singkhri mahak mamai lukthakri thokzauna magi nupi de yengduna sakhenbi nang toromlibu sibu karino leimalna ibunga hojikti nangi nupi gi masila se khanglaba natara ima masia aigi mongni aigi imong isadagi suhenna mabu nungsiribane masi mana khangdene matam pumbada mana ibulana khali lana uine nangona pau lana tamsili mahakse singthibini aigi nupi singthibi aina nahandasu haidra nangonda imana karihi magi mateng pangloi panglibane maram mo I haiduna napabu ngaigana sanagilik amasu sasi na hainariba sabiriba masi mana khangdene mamai lukthadun leirama sakhenbidu haugalai aduga asumna hairami yani ai sak thongjarurage asumna hairamduna thoki mama masa makoi ani tingang yengdun lehawi sakhenbi chakhumda sangduna numidangi saktu mana oina thongkhirami